Mapuna matong saba manay na maru chabage lisang sit na chanarakpa matamsiga Junadraba Hereditary Chieftainship Muthatnanaba Manipur Sarkarna Thabak Paikhatlagani Hairi. Chief Minister Nongthombam Birena Manipur Legislative Assembly Session da Inkumja Lisingamaga Chamapan Humputaret ke Junda India ki President na Ayaba Piduna Act on Kraba Manipur Hills Area Acquisition of Chief Rights Act 1967 ase Athuba Matamda Manipur da implement taunanaba Thabak Lokhatlagani Haina Fongdokre. Hairiba Act asi mapung phana chanarabadi Singi District Singi Khulgi Ningthau Singi Sadan Naudana Lisang Sitna Ningthau Oiduna Semningba Mapamda Anoba Khul Semduna Tauningbata Tauduna Lakiba Adu Makhatana Chathabada Athingba Laklagani Hairi. Awang Nongpok Bharata Hereditary Chieftainship asi Muthatuna Act asi Chatnaba Hokre. Act oina lairabasu mapung phana implement taudana lairibase Manipur khakta ngairabani. Yumthang nariba Mizoram dasu Inkumja Lisingamaga Chamapan Yankai Mari Dagi Chatnaba Hokrabani Hairi. Sona Putoki Butushu 1967 da Kanuki SNP Lerme Honorable President of India ki SNP Lerme Chieftainship Sikata law Mizoram Kakre Akoi ki na honorable members sing Kusik Pauba Kakana Lerme Madura Mandato Sipa Ikogi Asi tong ise akoigi asigi mang ise akoigi hena tawrga maming thoninge thongani akoigi history ka je pung sai ni je sai mise akoigi indigenous name ipai puna tholamba maming lam maming ga ama tamang adu binga se bilam podok charis